Captain PD Minister Ramvilas Paswanna Bishnupur District Nauna Saba Food Storage Depot Sangakre. Startup scheme gi manung channa stand up Manipur haiba thorang ama athubada haudoklagani haina Chief Minister Nokthomam Bireni phokre. Ganja legalize tawnabagi damak state cabinet ta puthokuna khanagadawri. Kaisampatagi wahengmom lekai fawagi lambi paringda leiba khong lambi miyamna chakpa fangdre. Times of Manipur ki Manipuri pauming tabiriba mayam punamapu ASHAPRIRA na taram nokchare ngasigi maruiba pausing majakhaina pizare. Food Corporation of India ki makhada lisingani taramanga da urep uyung tamkhiba Food Storage Depot Olkasa Road Bishnupur ngasi Bharat ki Union Captain PD Minister Ramvilas Paswanna sangakre. Tharamadu mari leinana Ramvilas Paswanna hai Bharat ta hauze one nation one card chana hanaba yamna kan honare. Masigumba revolutionary step asi miyamgini miyamna sarkar dagi kanaba chapchana lobiyu. Ngasi Bishnupur da sangariba Food Storage Depot asigi storage capacity asi metric ton Lising Mariga Chatrukni. Masigi storage asina district asida matam pumbada wat tapadana cheng chak Hawaii na chingba thamduna miyam da kana bapiba ngamlagani. Bishnupur district ta natana Hauzek North East ki tongan mamafam kaya dasu achauba Food Storage Depot kaya sana ba thorang tauri haiki. ये फूड कॉर्पोरेशन ऑफ इंडिया के रविंदर जी हैं, ईडी हैं और तमाम हमारे साथीगण और यहाँ आए हुए सभी महानुभावों, पत्रकार साथियों और FCI के कर्मचारियों। Tharamadu da sarugyakiba Captain PD Minister Karam Shamna Manipur da cheng gi black market tawi haina lan na pau sandokli basi yamna nungaite. Sarkar na suk miyam gi kana bapi na ba honariba sida lan na sandokpi ganu hairaduna Manipur da fangliba cheng gi mamal hengatpane napsa gi cheng gi mamal hena yon banate. Masida tangi haina allegation tauribasi yamna munna thizinbiyu haiki. Lamdam asigi sothaduna laiba kanglup singe entrepreneur sing pukhatna bagi pandamda lengangna startup scheme gi manung channa stand of Manipur haiba thorangama athubada haudoklakani haina Chief Minister Nokthomam Bireni phokre. Ngasi Chief Minister Office ta pangthokiba paumi singa unaba amada Chief Minister na makha taraduna Stand of Manipur haiba thoranga sida general category sing yaudana scheduled tribe Scheduled caste OBC amadi minority singidamak oigani masi athubada thabak tawon thokna mo honaragani scheme asi startup kamong manana chathagani amadi state fund amasung central fund haina ani thokna khaidokani center gi oina tongan ba ministry singna piriba kana basing adugi makhada pigadabani madugi damak athuba matamda center gi ministry singi mating launa bagi damak state asida office ama hanglagani haiki moida pesa bihanba adu muri ani so ministry scheme chinga moi tare no to gala ada moina khanje da ba ya moi da madugi center ma ko mena handirga moida kante ta wala da so no bi hoida we can make a Manipur economically advanced socially advanced way ba state ma sen na ba Manipur sarkar na hona jari ba sida maya makin pang biu nai wa Chief Minister na makha taraduna Bharat ki Prime Minister Modi na lokalakpa tharangi makha pona Union Finance Minister Sitharaman na ngarang corporate sector singdagi loramba tax chada kunithoi hanthare haina lauthokiba simakna leibaga sida achauba hongba mapurak pangamlagani Center ki fidef matung ina corporate singi tax chada kunithoi hantharagani aduga domestic company singina tax chada kuntra hantharagani amadi nauna linkhalakadwa company kayadana chada taramanga gi tax hanthagadawriba sina Anauba company kaya linkhalakpadasu mateng oiragani leibaga sida leiriba company singdagi chada ani chakwa thorangi damak kathoklamba adu haujikti human development ki thabak thoram singdasu konsille masigi khudong chaba dusu state asigi miyamna launa bahonasi haiki mahakna hai anauba lenga kasi lakpadagi GDP ki chang wangkhalakpa ngamle kumja lisingani 13 ki March 15 dagi
Sarkar asina mathau tauba horakpa matamda state asigi GDP asi chada mari oirami. Adubu kumja lisingani tarataret taranipanda GDP rate asi mari dasmit taret mangada hengatkhi. Adugu haukiba chahidana chada nipan hengat pangamle. Chatliba chahi asidadi chada tara yogani. State ki oiba tax revenue su hengat pangamle hairaduna haukiba chahi lisingani tarataruk tarataretta revenue lupa crore lising mangaga marifu nipan oiramba adu haukiba chahida crore lising amada hengat pangamkre. Masimak lamdamasigi miyamna mapungoina mateng pangba ban blockade ki chang hantarak panani haiki. Koi masih nama tadi, koi state sih komitmen lapani, somitmen lapani, dalam masih koi ini anu yaring deh. Lamdamasida marangkai na horiba ganja asi thaduna thawoina sungdoklaga medicine amade natural purpose ta season anabagidama lengakna legalize tawnaba cabinet mifam da puthoktuna khanaragani haina chief minister and birin haikre paumi singa unaba amada mahakna hai Bharat ki oina Uttar Pradesh amadi Arunachal Pradesh ta ganja asi legalize tawkre state asida su legalize tawnaba lengakna thorang lokhanama honabani ganja dagi sungdorakpa thawna hidak oina season aduna miyoibada kanaba kaya pibagi khudam fangle haiki Paumi Singna hangba wahangi paukumpi aduna Chief Minister na makataraduna. State lengakna lamdamasida mayai kaba chinjak sing muthatnaba laukalakliba khongthang asida saugat pamiyoi singda nisa laloliba singna kihalakpa amasung punsi singna rakpagi thaudok leirabadi khudakta pau pibiyu makoi sing adu lemna khak tharoi thaudok ase adugi pau piraknaba website amasu hangle haiki Koino si my government got hangle Nara hangle also there. Moi lai unabang amdraga they can raise the question on the website. Adu answer nara kanono so hai na kudi commissioner aina. Kari mo yang important so about question answer la pakanda pe nunga mala pakanda akoi response ne. Adu na or natraga na noi de na. Let them to me. Haidi adu mine personally thrill I call a police na adu dogeda to hai I mo da pau video I mo da pau video. No one will spare regarding in dealing with the drugs and alcohol. I spare to organization. I don't know whether to more sit or in the ones in the far or action dollar. I don't know whether I number soon my under like she might have me from where he had a poor luck. I have mentioned to Atopa wahangi paukhuma mandana Senapati district ke maram amasung makhan khulani gi marakta lamgi wahaudagi ungkhatna balaiba si punna faminarga warisin purangna lengak to honari irang laksinaba mafamatuda CRPC gi dara chamaga nifu mari gi makhada athingma thamle khulamagi miyoi sing unaduna wari sanare atopa nakalamagi su wari sanana ba honabaga loirana punna faminana ba thorang su paikhatle mathau tarabadi mafamaduda ministerial team amasu thagani haiki Laibaga sida chahi asigi October ani dagi plastic ban tawnaba thorang lokhatkre state asigi oina su plastic ki makhot karamba posang na singadagi haibadugi warep ama lawnaba thorang tawri haiki ani dei koi mase namatani koi state sida komitmen lapani somitmen lapani dalam masih koi ini anu yaring dei amin daga wali saminasi kana ana henden mano kana wat mano haibadu adu khanda daga adu gomena su ai Nakala ni makini kauna na bayam kana nakala madiwali sare nakala miyai kauna na bhonali marak setanai padare ni Israel ti mama senapati da salaga sport da salaga kaino kamai da bononi yin sinono kusoi silri jiki wena makam da kanada sanwana bawan pati ko thongre kana se na bayo rentri ko pose to wigino haidna makhana ni marang sinau sindaya pinjok Rotary Club Imphal RI District 3240 is organizing a sport fencing competition to be held on Sunday, the 22nd September 2019 at Rotary Multi-Service Center, Manipuri for the classes 3 to 5 for Group A and classes 6 to 10 for Group B. Registration starts from 9 am and ends at 10 am. Competition starts from 10:10 am and ends at 11:40 am. Prizes are first prize rupees 5,000, second prize rupees 3,000, third prize rupees 2,000 in its categories, and 2 consolation prizes in all the 2 categories along with cash prizes and certificates.
Maitai Singi Puariga Sagonaduna Laklaba Mapam Ama Oiriba Sagolban Tangapat Ladiba The Tangapat Restaurant and Departmental Store Ngayhak Awawa Potafam Ama Oibata Natana Restaurant Manung the Yaujariba Inbuilt Departmental Store da Adomgi Household Items Sing Su Pangbiragani Veg amadi non-veg ki menu items sing na Adomgi taste bud to satisfy Ohaliba menu items sing enjoy to view Amadi Tangapat ki view enjoy to view. Langston Biraksi, the Tangapat Restaurant and Departmental Store. Break matung na mayam utaram nokchari makata pau bizari. Lising amaga chamapan ni fumapan gi September kunmathoida Silong da tawnakiba merger agreement ki thawong adubu ningsing laduna ase Silong gi Lamkharada laiba Manipur House wetland na pangthokrai. Manipur merger agreement and question of Manipuri national identity haiba hiramda Silong Manipur Students Union na mapungweraga sinba nongmagyoiba open discussion aduda MSU gi President Peter Laishram, EMS ki former President Rajesh Yumnam, Desam gi President S. Akas, MSF ki Vice President Sajad Bunia, Soki Dhana Kumar Ningthauza, Silong Manipuri Students Union ki President C.H. Thangamba, All Assam Manipuri Students Union ki President Nilakanta Pangambam amasung MSU Hozai District ki President K.H. Rohitna Thoramapu ina sarugyaki. Thoramadugi Sarugamoina UCM ki Consultative Member L. Jadumani, Free Press School of Journalism ki Deputy Director R.K. Bobichan amade, Manipuri Sahitya Parishad Meghalaya amade Indian Council for Cultural Relation ki Regional Director Su Oriba Ningthauza Munisna Resource Person oina wangangki. Wangangkiba singna fongdorakpada ningtamna hinglamba leibakama namduna ningtamma manghankiba numit asi lakpada aikoina ningsingba chumgani. Manipur Khanongpok Asia da ningkha tamna hinglamba leibakamani. Manipur ngasi di Bharat ke fiba nungda tinkiba chahi humfutara sure. Hairiba chahi asigi manungda punsirol amadi rasniti gi fibamda ahongba kaya lakre. State asigi ngamkhai gi matang apunbagi saktam amadi akhoi masel gi marakta kanglup ki ungkhatnaba thokiba kaya leikre. Ngasi su state asi akiba magi fibamda leiri. Loina na hokiba chahi lising amaga chamapan ni fumapan gi September kunmathoi gi thaudokaduna ngasi gi mirolda Achobo para ama tambire haibu wafum kaya fundoki. Aina lejariba mafam ase Shillongi akogi Manipur gi matam amagi iningthau Maharaj Bojachandra bo akogi Manipur bo Bharat tilankhiba akogi Nampu da tilankhiba adu ngasi September 28 ni aigi engna kanda leibasi Manipur gi Rajbari ni haiba mafam asida Manipur gi iningthau ase thawaina kauraba matungda House arrest tawa matungda Manipur bo Bharat tilankhiba akogi numit aduni ngasi asi haiba mafam asida Manipur gi Satra gi organization kaya na punduna ngasi asi maruina one day open discussion on Manipur Maza agreement and questions of Manipuri national identity haiba hiram asida khana nenagani miku khragi matungda koi suksoi soidana haiba mafam asida khana nenabagi mifam asi pangthokani matau karamna Manipur gi iningtho Maharaj Bodhachandrabu mafam asida house arrest tawkibano aduga ekoi gi iramdam gi oiba ningtababu matau karamna mangki bage haibagi matangda tongan ba resource person kayana akoi haiba mifam asida thamgani masigi akupa maron matam karagi matungda miku karagi matungda TOMTV na lebak myamda khangajarlagani hausiki oinadi leiriba miku karagi matungda haiba mafam asida merger agreement gi matangda khananenaba mifam pangthoklagani camera person Roshan Geloina Paudam Zariba Nabukuma Kagopam Tanso Manipur Shillong Amaromda Ningkha tamba leibakamo oina naitom leizuramba Manipurbu ingkumja lesing amaga chamapan ni fumapan gi September kunmathoi numita matam madugi ningthau Buddha Chandrabu Silong da kauduna nam haduna India da punsinbagi khuyek lokhiba du yaning da fongdoktuna United People's Front UPF amadi amkilani na punna Palace compound da leiba iboyaima sumang lela sanglenda nongmagi oiba miyam gi khana ne nabagi mifam ma pangthokrai Taramadu ko mali leinana UPF ke President W second haikibada Matamamada Manipur asi Bharat tillaga chawkholakani haina khallubadu ngasi madugi taiwanabada thoklei chawkho tharangi thabakti lapna thamkhraga lamdam asida leiriba miyamgi hingbagi hak fawba mangsilakpagi achauba singnaba malakpagi mami tari India da pullubadagi ngasi di ekhoigi leibak iramdam asisu aronba lalong sizinaduna machet thugainaba tangka kayada honaduna laklei lalong kaya asidagi cheksinaba miyamda awareness piba tangai fadre haina mahamna haiki
ngasi di aikoi gi culture da mix culture ma lakpa aikoi gi praja sing aikoi gi mi sing asida ngasi di poyan mayam ma yaw chela kan da aikoi gi civilization ase koi mang ki be ya ba gi akiba ma ngasi aikoi phawri aduna ngasi gi adum laba September gi kunga ma thoi asida aikoi Manipur gi tongan tongan ba ching amasung tonggi aikoi purup mayam sing ase aikoi punna wakhan tamina ba aikoi unity ama woina leira kan da aikoi gi soi kriba aikoi gi thajaba India na aikoi pi khiba major agreement yaw kriba adugum laba phirep sing ado aikoi khangmina ba amadi aikoi punna honamina ba gi tai Amkil gi President PI Sakina Hakibada India gi lichet asi namthak ta yum famoi ba lichet amane Maharaja Bodha Chandra bu chamna wari sanasi haina kauraga Manipur asi India da tinlabani haina khoyek piyo haina hairakpadagi ningthau na yakhide Mapu house arrest tauduna thamlaga nongmai chingdol da nam haduna khoyek pihan kiba dumak India gi lichet mayek senglabani haina makhata ki akoi ngasi India da tile India ole haibadi haiba aduga yamna India da pullaba matung da khoi se ngasi kaisu nungai ba phangdi aduga aspa lisingam ga samapan yangkai nipan Delhi ge parliament ta pass tawre MP oina ka khiba khoi gi hujiki lai khitre oja chau haidana socialist ke ne mahak si MP oina ka ba matam du da mahangna Delhi ge parliament ta hanjal laujaki haibadi masigi ek se mirak ta thamba yaro haidna hanjal laujaki adubu khola wadu tabi bagi mahutta lising amaga samapan humfuda singda salaigre Nupi Samas ki President TH Ramani na haikibada ngasi pangthokliba miyam gi mifam asigi maruoiba pandamde adungai India government ki agent singna ningkhatam na leizaramba Manipur gi ningthau Bodha Chandra bu Silong da kauraga namduna merger agreement khuyek laukibadu ngasi gi mirolna khanghanbagi tangai fadaba leire ningkhatam na leizaramba leibak amabu launam tawduna lauksin kibadu puwari da mutnai dana lehoragani haina haiki Baro sarkar na aikoi gi ningthau bu namdra nongmai sindon da ma bu hoi lauhi bado madugi mama aikoi mayam na pien da la ngasi meeting je miyam da phongtok jabani Kumja lising amaga chamapan nifumapan gi September kunmathoida Manipur ningthau Bodha Chandra bu namduna merger agreement khuyek pihan kibagi mayokta National Revolutionary Front of Manipur NRF na ngasi Manipur pumada kaukiba ban santi oina chathari ban asina maram oiraga mahausagi punsida chauna kaiba piri lambi singda passenger puba gari sing chenakhide khwairamban bazar yauna tampaki district singda lairiba kaithel sing kanakide dukan sing thonglonakhi pamdaba thodok sing thoktanaba security force nakan bajik sing tharang lokhali Imphal City manungda lengakna miyam gi chathok chasinda khudong chanabagi damak sem saduna thamliba khong lambi sing ngasi di miyam na chathok chasin tawba fangdre lambi gi mataida leiriba yum kai amadi lanai karwar tawriba miyoi singi maton thokpa haibadu oire traffic amadi Manipur police na Imphal gi tongan mamafam singda leiriba khong lambi singda niyam kaina sizinaramba sing sidokpa amadi takthokpa gi thabak kana chathajarabasu Imphal mayon oiriba kaisampa junction dagi wahembam lekai fawgi lambi paringda leiriba khong lambi singde ngasisu miyoi kharana nachungba leitana kansinduna thamle hiramasi matangda TOMTV gi akhanaba pawdamama Miyamgi lambi chathok chasinda maruoina khongna chatliba miyamgi khanduna lengakna lambi gi nagyetta khong lambi kya semduna thamli adubu khong lambi singa sida potfam phamjinba dukan gi polam sing haduna yonsinba amadi hotel na chingba kya tawsinba asina miyamda hena dum khudong sadaf kya mayokna halli khong lambi singa sida chatfam lerektabana main road ta kumthaduna chatpana maram oiraga lambi chinba amadi lambi gi khudong thiba thodok kya thoktuna punsi kya mangnabagi achaw maram amasu oiri matam kaya gi mamangdagi khong lambi singa sida pochai thamjinduna yoliba kaya lengaki mari lenaba loisangna karigumba thabak amata laukhatana leiri masimagna miyamna lengak amadi mari lenaba loisang singa si mamingtagi oina leirabra haina hangnarakle yengbada lambi thongsi yamna tai chadre ising khonglam lambi da chatpada ising na tung da leisanba aduga akhoi gi lambi si wa parking si mafam jada ba haiba tare
ꯑꯗꯨꯅꯦ ꯂꯝꯕꯤꯁꯤ ꯍꯥꯏꯔꯤ ꯁꯨꯃꯥꯏꯅ ꯐꯨꯠꯄꯥꯠꯁꯦ ꯆꯥꯎꯊꯣꯛꯍꯟꯕ ꯄꯥꯛꯊꯣꯛꯍꯟꯕ ꯈꯤꯇꯪ ꯄꯥꯝꯖꯕ ꯑꯗꯨ ꯆꯠꯄ ꯊꯣꯛꯄꯗ ꯃꯌꯥꯝꯁꯤ ꯌꯥꯝ ꯆꯤꯟꯅ ꯂꯩꯕ Imphal City gi khwaidagi mi chinba lambi singi manungda ama oiriba Kaishampat Junction dagi Wahingbam Laikai fawgi lambi paring asisu ama oiribani. Lambi asigi maning thangba sarukta lairiba khong lambi asi matam kayagi mamangdagi kanafam khangdraba khong lambi ama haibadu oiri. Lambi paring asida dukan famliba singna makhoigi dukan gi pochai sing paisinduna thamli. Masigi su mathakta khong lambi asigi mathakta dukan famjinduna amadi yum oina mi leiba fawbu yauri. Gari yamna chingkhalakpa matamdadi lambi asida khongna chatpa miyoi hena khudong sadaba kaya ama mayokna halli. Masi pumnamak asibu yengsinaba lairiba city police ki maikaidagi su niyam gi wangmada khonglambi mathakta pochai paisiliba dukan toksiliba yum amadi hotel kaya toksiliba asida ngasi fawba takthokpa ngamdana lairiba karigino haibasi miyamgi achawa wahang ama oirakle. Hiram masida lengak amadi mari leinaba loisangna athubada miyeng sangbiduna Lokhatfam thokpa thabaksing lokhatpa tarabadi lambi paring asida chaliba miyamgi khudongchaba oigadawribani. Kaishampat Junction dagina Waheng Laikai fawbagi lambi paring asi Imphal City gi khwaidagi chinba lambi paring ama oiribani. Masigi mathakta lambi sigi oithangbada leiriba footpath asida dukan famlibasinga masa masagi polamsing thangdoktuna yonba amadi dukan tawsinbana lambi chaliba miyamda kheka hena khudongchadaba kaya mayokna hale. Hira masigi matangda laigaki mailena loisangna mideng sangduna Footpath asibu miyamna chatpa yaba lambi ama oihanlebari miyamda hena khudongchaba oigari. Cameraman Govin Galoina na paudamjariba Premananda Mangsabam Times of Manipur, Imphal. Ningai Sangdanabada Nomai Satluba Narcotics Cell Imphal West ki personnel ani Manipur University ki mahairoi singna faraga furaba tungda police ta khusinakre. Khulai pairaga achau aram kangbagi lichat mahairoi singna kan mamongda yaningda bofongdoraklei. Thaudogasi ngarang numidang pung tararom tarakwa duwaida Singzamai Police Station ki manung chanba Manipur University Boys Hostel number 2 mamangda thokibani haidi. Thaudogadu da January narcotics cell gi personal ani adudi Nongmaibungdagi sub inspector Wahengbam Robertson amadi Langthabaldagi constable P Buto kawi haidi. Thaudog thofamdagi fangba pawgi matung ina Robertson amadi Buto Creta car amada tonglaga khongjel yangna University campus thauzilakhi. Makhoi ani na tonglakpa car aduna khongna chalamba mahairoi kharada thenge tawdagi ngahak ningai sangdana bathokhi. Loinana khulai macha ama satoklaga makhoi buki helamkhi. Tungda makhoi ani gari adu da tonglaga boys hostel number 2 maikai tamna thauki. Madudasu hostel da laiba mahairoi kharaga ningai sangdana rapadagi nongmai satlaga kak chinglakpadagi hostel manung da laiba mahairoi sing tananaba launarapadagi mahairoi kaya chenthoroktuna makhoi ani bu faraga fukibani. Tungda University Authority yauraga hairiba personal ani adu nongmai konana Singzamai Police ki kangbuda sinaki hairi. Imphal Times ki editor Rinku Khumukcham, Child Welfare Committee, Imphal West ki chairperson Thiam Raskishwar, NAB ki additional superintendent of police Taunauzam Brinda, Amadi JEO John 3 Thobal MES, Arambam Anil Kumarbu, Manipur Alliance for Child Rights Award listing ani taramapan pi namagidama khalaklei. Amaromda Airport Lambi Paringi Gari Dalaiba Kids Foundation School Bo National Education Leadership Award listing ani taramapan gi saruk amoina Best Emerging School in Manipur listing ani taramapan gi award kusinar kray. What's up, rock and rollers? Girish here from Girish and the Chronicles. Hi guys, we are Postponded. Hi everyone, we are Soleh sir. Hi, we are Innocent Eyes. Hi guys, we are Angela. I hope you're ready to get rocked on the 22nd of September because we are coming to Manipur. We're performing live at the Manipur Trade and Expo Center and it's gonna be amazing. Let's bang our heads. Let's have a great rocking time. Rock and roll. Mega Monsoon Offer. Be a lifetime subscriber of lamjingbatomtv daily newspaper at Rs 10,000 only. For more details, please come and visit our lamjingbatomtv office at Uripok Laikurembi Laikai, Imphal West, or contact us at 8837-353352 or 9402-991-938. Breaking matung na makatabo po pisari. Babina Healthcare and Hospitality Private Limited ki unit ama oriba Classic Hospitality Training Institute ki Taret Laksuba Annual Day gi thauram ngasi North East da laiba Hotel Imphal gi Sangai Hall da pangthokre. Thauram adu da wangang laduna Babina Group of Hotels ki Managing Director TH Davalina
Training Institute asi inkhalakliba nahasing lamdam asigi tourism amadi hospitality gi sector singda anoba mangalama piba ngamnaba ninkhalakibani. Adubu ngasi di institute asina matik chaba mahiroi kaya puthokpa ngamle masimak state asigi lanni haiki. Manipur is a state with a lot of unemployment issues. Out of 28 lakh population, we have as many as 7 lakh unemployed educated youths. That's a big challenge for the state. But in order to get the employment, one needs skill training. And skill training gives a very big avenue, very big ground for employment. Thauramadu kamari lena kumja lising ani tara nipan amani tara mapan batch ki maipala kraba mahiroi singda achamba khudol piduna punin thawat ki. Lamyanba Irawat Ningsing Thauram Observation Committee na Protection and Preservation Committee Manipur ka kusam naduna Lamyanba Irawat Ningsing Thauram ngasi Imphal East District ke kaibi manaching da pangthokre Laikidraba Lamyanba Irawat ke mafam da miyam na hika leka tamduna ikai khumna bot ke Thauram adu da sarugya kiba wangang loi kayana Lamyanba Irawat ke punsiwari amadi mahakna lauramba thaudan sige maram da wangang ke Mamangi matam sahi ngahi tene sahi humdra gi matam tuta lamyan na adu sida lamyan na United Front kai sem dana matam na tawki basi akoi hausi ta tawri ko siki lamjing ho na tawkra bani matam da ado matam da pun ke baga si akoi na yamna singthani ngai ni 1947 की November की तांग कुंत्रा मसीदा MTU हॉल का निविदांग की निदांग मंगा तामा तमदा इराबो न लमजिंग दुना माना United Front अमसियन बिदुंगता मणिपुर रे बन लुक मापन सिंग अमृत तंगी लुक मापन जी खमजलगा माना पुलप पुंजलगा माना अकोई वरे अम नगदमी हाइदनगा माना सिंगिबा मसे अकोई असौबा अकोई नसी पराम होबो दरकार होय District Water and Sanitation Committee Bisnupur Manipur Pollution Control Board Government of Manipur amasong District Administration Bisnupur na khusam nana sinduna ngasi swasahata hi seva gi saruka moina tidim lambida mass cleanliness drive chathabaga loinana awareness pibagi tharomama pangthokre tharomadura saruya kiba oinam kendra gi MLA Elvada Kishwarna Plastic ki polam singasi season arba matung mafam chana hundok tabana mafam aduda tumbang amdana chahi chama chani lai masina maram oiraga air pollution water pollution amadi soil pollution na chingba kaya thokanduna miyobigi hakchang sokalei Bharat Sarkar na October 2 dagi hauduna plastic free ohenbagi pandamda plastic ki polam sing mafam chana thamlaba matung khonggatuna amuk nauna season na bahonare Loinana North East ki oina lambi sembada chada tara dagi taramanga fawada plastic season agani haina phongdo kiban laikhrabani haike Nakalamaromda DC Nita Arambam na Bisnupur District ki oina plastic ton chamnga khonggat nabagi pandam thamli loinana isa gi lambi ni aikoi gi lamdam ni khamiduna mafam marang khangdana langthokpiganu lu nana lambi amo helasi haike Bharat ki mafam kayada pangthok nabagum ya all Manipur na sinduna the Humsafar Trust Bombay ki senthang makada kumja lisingani taranipan ki September ki tang tarukta IPC section 377 lokhokiba chahi farak pabu harauba phongdok pagi tharomama ngarang pangthokre tharomadu ka mari leinana lamdamasigi media house mari amasung print media amada momento amadi kaswat piduna ikai khumnabu utpaga loinana nat ki oiba isai nongmai gi tharom su pangthoki tharomadu ka mari leinana ya all ki former director Saddam Hanjabamna Lamdamasigi miyamna lamdamasigi burning issue kaya laibana LGBT gi issue si kaya hakchina launade lenga ki maikai dagi su sexual minorities ki scheme kaya thambikre adumakpo lenga ki maikai dagi employment su akhanaba miyeng changbiyu haina lenga ki pungning chingsingki young youth hoiba sai kuntra manga gi makha da leiba khu yawol se group hoibani na youth khaijina sillaga ngasai gi community jiga community nat taw me am se ko mainstream tawraga
गवर्नमेंट ट्रांसजेंडर वेलफेयर बोर्ड कुंबदी सेमगा लेरी अदगी हेल्थ की स्कीम मैम अमा लेरी अदुदा अखोइसे सेक्सुअल माइनॉरिटीज ओइना गवर्नमेंट नजु लाउथोखरे सेक्सुअल माइनॉरिटीज सिंगी अतोप स्कीम गै गसाई हेल्थ की स्कीम दा हायरजु एजुकेशन फ्री ओहनबगी हायरजु अदुना अदुगु नतबा अतोप एम्प्लॉयमेंट की स्किल बिल्डिंग की दसु सिगुम्बा सेक्सुअल माइनॉरिटी अमा ओइरबनिना मैम गवर्नमेंट की स्पेशल फोकस अमदी कम्युनिटी सिदा चिंगसनिंगे अंगम मतेंग पांगबिनबगिदमक्ता नाकलमरमदा द हमसफर ट्रस्ट बॉम्बे की प्रोग्राम ऑफिसर मनोज बेंजवाल ना फोंदोरकपदा चाही 19 की मतुंगदा ngасidi LGBT community singi oiba ningtamba fanglabanina ngasigi naha singna isa isa na chongthorokna lengak amadi ngasigi khunai asida fangfam thokpa hak sing tansi haiki. So if you will come forward, so definitely that will be help for the other community, because past 18 years like everybody is fighting for the right, and section 377 judgment come after 18 years, but still we need so many of civil rights, so we need work on that. If you will come forward, so we all work on it and we all work together. The Northeast India Company Limited na lisingani taramapan yoina piba mana Barak Valley Achievers Award fanjobum lokanata piragani. Award asi Barak Valley da tongan ba lam da thabak tawriba miyoi singda khangatuna piba award amani. Miyoi sing adugi manungda social activism gi lam da fanjobum lokanata pigadawribani. Housing masagi profession amo ina advocate oina lairabasu yamna chahi nauringai digi mahiroi amo ina fanjobum lokanat Barak Valley amadi Assam da khundariba sothaduna lairaba furuk kaya gi chawkha thorangi dama Thabak Thauram kaya tauduna lakle. All Assam Manipuri Students Union Amsuda Matam Kuina Mahiroi ki luchingba mo ina lairami. Madugi matung Manipuri Youth Front Assam MIFA National Legal International Justice Mission Kolkata amade lup kaya da yauduna social activist amo ina horaki. Award asi lokanata piragani haibagi power sitabada lamdamasigi lup amadi miyoi kiyana harau nungai bufungdoknarakle. Hairiba award asi thasi ki kunmapanda Elora Heritage Assembly Silchar da khusinaragani. More da laiba nifu humdoi suba Assam Rifles na achauba thodang lauduna tongan ba CSO Maitai Council More All Community Development Organization More Tamil Sangam More Gorkha Samaj Seva Committee Singi Miyoi Singa Khusam Naduna ngasi More Gate number 2 amadi Myanmar ga tainariba no man land da leibak ani gi oiba no magi lamtu sengbagi thabak chathakre ngasi gi lamtu sengba sida More gi Assam Rifles Battalion asigi commandant Sumit Sot Major Ankit Sharma Rajiv Kumar Yauki amadi Myanmar site gi Myanmar DC Tamu gi Myanmar Army Immigration Police Tamu Police Forest Department Fire Department yauna miyoi kyana sarkya ke Tungda More Gate number 2 gi Indo-Myanmar Friendship Gate manak tamna chatuna Myanmar amadi India ani gi firal paiduna Laibak ani gi afa friendship ama oibagi pandam amaga loinana Tamu DC yauna Myanmar official Singapuna More gi CSO Assam Rifles officer Singapuna photo kaminaki amadi Laibak ani gi maikai digi achamba khudol tamnaki marup oibagi mari chesinanki Coil Green, India's #1 genset brand by Kirloskar Efficiency Integrated, is now in Imphal. Generator range 2.4 kVA to 1010 kVA DG set. Automobile engineering works at New Chakon Road, Imphal East, MI Store Building, first floor. Contact us at 9862-56601 or 0385245211. Authorized dealer, Kirloskar Gensets. Break matung na mayam utaram nokchari makada pauda Donor Ministry na Assam yauna awang nongpok barata project chani hena paikhanaba lupa crore lising ahum gi ayaba pikre. Wafam asi ngarang Donor Minister Jitendra na paumi singda warol piraduna phungdokibani. Mahakna hai project sing asigi manungda project chamaga taragi oiba lupa crore lising amaga chatuk maudrama pangi senfam kaikre aduga lupa crore chanipan ga kunchang na paikhalakiba project humfutarok mapung fana loile. Loinana mega project asida lupa crore chamaga maudrama pan hena changdaba Lankadagi umrang so fawba lambi double lenda pakthok chakthokpa Lupa crore nifu mariga lak yankhani thoi changna paikhat kadawba Digboy Town water supply amadi Assam sa sanga dogriba ahanba bamboo industrial park yauri
भारत की प्रेसिडेंट रामनाथ कोविंद अमदी मंगोलियन प्रेसिडेंट बातुलगा खाल्मा अनिना ngarang न्यू दिल्ली दा स्पेस डिजास्टर मैनेजमेंट अमदी कल्चर एक्सचेंज तौननबा MOU अमा खुयेक पिनखरे लो तमलिबी महैरोई नुपी अमा रेप तौवी हाइबगी मरालदा फॉर्मर यूनियन मिनिस्टर स्वामी चिमायानन ना ngarang उत्तर प्रदेश पुलिस की स्पेशल इन्वेस्टिगेशन टीम ना मसागी मयुमदगी फाखरे अपर सिलोंग की पोमलुम 7th माइल यावना तोंगान तोंगान मफम अनिदगी एंटी नार्कोटिक टैक्स फोर्स ANTF अमदी मैनगैप पुलिस के कांगुना मियोय अहुम ngarang नंबर 4 ग्राम चहुम हेनबका कोनाना फागतपंगमख्रे हौजक अमुक सानबगी पाउ फंगबिगनी इंटरनेशनल मॉडल एंड सोशल एक्टिविस्ट अदुगा ह्यूमन इनिशिएटिव्स मणिपुर की वुमेन कोऑर्डिनेटर मयांग लंबम दैनाना हंदक्ता चंडीगढ़ पांगथोकिबा 35 सुबा जूनियर नेशनल वुशु चैंपियनशिप 2018 मेडल कया लौरक्तुना मणिपुर की मिंगचत पुरखिबा सानरोय सिंह कोच जज अमदी ऑब्जर्वर सिंह ngasi achamba thauram amada इंडिया के तोखरे सानरोय सिंह अदुबो हराउ तयामना ओक्लदुना मयांग लंबम दैनाना हौगलकलिबा नहा सिंह असि निसागी पाक्ता लुप खिबगुम तौरे अदुना गेम्स एंड स्पोर्ट्स हेन पुनिंग चंगसिन बिदुना अफबा तिंजंग काइजंगदबा खुनाय अमा सेंबा मथौ ताई हाइरदुना साना खोनाबना नहा सिंहबु अफबा लंबिदा लमजिंगदबा होनाबदा अचौबा थौदांग लौरिबनी मरम मदुना लेंगाकना सानरोय सिंह याइफा थौरांग कया पाइखतपियु हाइना लेंगाकी पुनिंग चिंगसिलखि ngasi ayu phone hiba pauchi singda kari kari maru ba pau yaukibagi habdu myam puna mi engta minasi lamjingba times Manipur Startup Conclave lising ani taramapan galoinana MyGov Manipur launch tawkre Manipur gi entrepreneurs singda laigang thajava thamli Chief Minister numit nini gi khongchatta Union Minister Rambilas Paswan Imphal thunglakre kumja lising ani kunda Manipur da FCI gi regional office hanglagani Rambilas BJP Narendra Modi gi apambadi leibaga simapung fan chaukathanbani K Bhavananda Sanamahi lining religion court lehengadavani YMT Pokso Court na Paul Kamai Mara Lairi Lauthokre Sangai Express Union Minister Rambilas Paswan Thunglakre FCI gi mafung phaba regional office leiragani Chief Minister na hai constituency khudingmakta tourist spot semgatkani dental registration ga mari leinaba file punamak solo laga thamli Pogna firm Manipur gi FCI regional office full fledged oiragani Rambilas National Highway on approve tawkraba lambi sing center na yengsilagani Startup Conclave pangthokre Chingda tourist spot sing semgatpada local MLA yauhangadauri Naharol gi thaudang Manipur Startup Conclave lising ani taramapan haudokre MyGov project launch tawkre Chahida crore kuntra piribasi hengatnaba honaragani Chief Minister FCI Manipur gi regional office tha ahum phawgi manungda full fledged ohellagani Rambilas Paswan Manipur gi judoka Susila Dingmabamna world number 1 namba ngamkre baby snagi iho amuk haurakadauri Huyen Lan Pau September 18 Manipur merger agreement Miyoi amada thagachari haibda mangjaba karimata leite Dr Senjam Gojendra Mathang sahi ki January fawda FCI gi mafung phaba regional office Imphal da leiragani Rambilas Madhukar Kamatpu AVC gi chairman khankre Sana Laibak Chief Minister Manipur Startup ki senfam hengatnaba honaragani Diesel auto sing e-rickshaw na sindokpada bank na mateng pangbiu Rambilas Imphal gi regional office mafung phaba office ohellagani district khudingmakta godown thamnaba mari leinaba singda khangankre MU da Manipur Police na sathakiba operation gi ningsing khubam thugairam le court ki yathang thawoidaba minung sikhangdaba laingak oire PWD nupi ani thauri yandu na siram le EJL Express Manipur Startup Conclave lising ani taramapan pangthoktuna MyGov Manipur launch tawkre Manipur gi nahrol singna anoba wakhalon ga iroinana thorakpasi thagatningai ni Chief Minister mahausa gi khudong thiba thorakpada chanaba polam singpinaba central policy lei Manipur gi miyamna waningai oide Rambilas Puya mai thakibagi ningsing thoram pangthoklagani nupi singbu awangba thakta pukatnaba honaringaida mautoina manglakpasi laibak thibani sotin party manungi chayetnabadi center na wareb laurakadabani Bhavananda Iraibak
कंपनी सिंगी कॉर्पोरेट टैक्स चाद कुनिसोई कक्थखरे अनौब कंपनी गिना चाद तरामंगा हंथहनखरे मणिपुर लेगांगना स्टेट असिगी स्टार्टअप स्कीम की बजट हेंगथहलगनी चीफ मिनिस्टर सेल खरगिदमक मी हातपा मियोइबगी लिचत नत्ते अरोइबदा मरोइ पाउ मुकना यूनियन कैप्टन पीडी मिनिस्टर रामविलास पासवान बिष्णुपुर डिस्ट्रिक्ट नौना साबा फूड स्टोरेज डिपोट संगाखरे स्टार्टअप स्कीम की मनुंग चना स्टैंड ऑफ मणिपुर है थौरांग अथुबदा होदोकलगनी हाइना चीफ मिनिस्टर नौथोम बिरेन फोंदोखरे गंजा लीगलाइज तौनबगीदमक स्टेट कैबिनेट पुथोक्तुना खनगदौरी अमदी कैसामपात के वहेनबम लेकाई फाउबगी लंबी परिंग लैबा खोंग लंबी मियाम चप्पा फंगरे हौजकी ओइनदि मतंग असिदा मणिपुरी पाउ लोशिंजरे पाउ मियंग ताबिरिबा मयाम पुनुबु आशाप्रिया नम कन खुरुमजरी